Manipur leingak education fagat-hannabagi hanjin hairabasu taba leitre. Leingak pairiba education minister education ki commissioner higher education ki director SCERT ki director amadi school education ki director pumnamak charu gi mi oiduna leiramne haina Desamna fongdoragli. Ngasi Desamna thadorakpa cherolamada Desamna education sector asigi afaba kangrona mapurakna bahona duna lagli. Hairiba isu asida achumba yaurabadi miya maraktagi logi miyendagi Khunai kanglondagi leingak paiminariba maselgi maraktagi opposition singnasu achumaran pamba miyamnasu furup asikal hausi. Education da pungning changsi haina angamba upai amamam tawiduna mairoi kyagi punsi kadminasi haina Desamna miyamgi pungning chingsilagli. Leingak asina NEP 2020 ki makhada foundational stage pre-primary asigi training institution ama fauba hangdok tribasi adomadung assembly constituency gi icha sing pre-primary tamnaba yaudabra. Higher education ki college sing da award pa oja amadi infrastructure sing asi khara makhai to oiribasu koknaba subject ki rationalization tobiu haibasida ngamdriba si lengaki kari asonba leibagino amadi NEP 2020 ga iroinana teachers education ki miyang makhada 4-year ITEP integrated teachers education program course ama hauzik fauba hangba ngamdriba sigi thaudang kanagino wahang ahumasi sel namantik naraga Pangthokadaba oirabadi phongna apamba sel singdo haibiro Desam gi Thoumee Singgi E-Yollaga apamba senpa madu Pirage haina cherolasida fongdoragli. Achamba wahang ahum masigi paukhum phauba chumna piba ngamdraba thabak to onthokpa ngamdraba ISMCS director commissioner singasi kankhatuna minister na thamlaba phauba Manipur gi chief minister na tumina yengduna leikhigadori bra haina hanglakli.